Good morning. Ngasi nomaijing numit ki card yeng message yeng minarase ko. Nomaijing numit se number se aham badhai jara again number se na 156 lere aduga color dana pink color pink season abi be ko nomaijing numit se ado khoigi card message yeng ba loira matung da ai timing ga haijara ke ko ngasi gi timing afaba se ke oige habado ado sidagi 3 cards katang lopuk se ko. Card number 1, 2, 3 ko. Om sidagi amma choose to wirase ko sidagi. 1, 2, 3. Card ahumak positive oina lae ngasi gi oina haragadi ko. ahumak positive oina lae haragadi ahambagi lakpasisu ko hadi ngasi gi oina aingonda ai gi oina hadi tawruba thaba inkhangda result se positive lakpa ma oijare ko opportunities kumba adagi help kumba kai gumba ko mingondagi mina mateng gumba tawbirakpa gumba adumaina lei ko ani shuba sinna ko hadi aina ningba pot kainoma machang khatang ninge na so khalase ba ngasi je ai sigi phi sima pame natraga sigi puri sima pame khole kaina khalase ba ata agadi adugi pot to aina phangba ngamba oijaba adumaina hadi aigi wish machang ma katang oita su ngasi aingonda fulfill oiba adumaina oina oi ko aduga ahum suba si ko ahum suba su aham bai se ga dum hypet manarap toy ko sida su mina mateng torapa gumba mina help toropani khangde natraga mina aingonda kainoma pibirakpani khangde thabaki matang do oiro atei kaino hoi paisa rongsa gi matang daga oiraga su ko hadi aingonda changakpa lakpa pirakpa mina help tobirakpa ko khangawdana unexpected ta aina sumkat nga khaludaba pot gumba ga lakpa dum su oi ko ado sida leire khoi card message na ado timing sina ayuki pung 3 ka minit 55 dagina pung 10 ga minit 58 phawm leire ko adagi yung 12 ga minit 13 daina pung 1 ga minit 9 phawm leire adagi yung 3 ga minit 13 dagina 8 ga minit 13 phawm leire ko adagi 12 ga minit 35 daina ahingi pung 2 ga minit 13 phawm ma leire aduga nongalamdaigina 3 ga minit 55 dagina nongalamdaigi 5 ga minit 33 phawm ma leire ko sisina koigi ngasigi oina afaba timing ko ado Sunday se akhoi tawba yaba ritual kaina haragadi ko akhoi lai khoiramba matamdaga leina ko kaino se kaino especially Sunday pokpa mi gi oina haragadi ko kaino aina Sunday pokpa da haidi kaino chini angang ba chaw na haina ko laikat pada aigi laikat pa ising du da chini angang ba khatang hapaga kat pa su yam phai ko ado aseng bagumba tabiro duduna haidi adumba su haidi ai ngasi thabak maruiba ma chattoine ka haragadi ko ado chini kitang happy ba ina katli ba ising du da ko aduma tawbi ba yai ko ado sida leire khoigi ngasi gi card ke message ma'am thank you